Imphal West Police na luchingba combined team amana nupi amayauna lo na thingkraba lalholov KCP Nongdrenkhomba group ki Cadres taret khulai yauna tongan ba potlam singa kona na phare Cadres taret adu ngasi ayuk anganbada Imphal West ki manung chanba Langol game village John 3 da chatakiba combing operation amada phagat pangam khibani Amaram da micha miyam dagi nam haduna sel loba ki hanbagi thabak khuding da chenaba singi mathakta NSA panduna NIA da sinanaba thorang leire haina SP Sivakantana phongdokre loina na security force na pharaba Cadres sing adu sel khaiba kihan khanghanbagi maral da phabani hairi madugi mathakta ngasi numit nini humni gi mamangda social media gi influencer oiriba nupi amada kihan khanghanbagi thowongda chenaramba yabagi jingnaba leire security force na pharaba Cadres sing adudi Imphal West district ki singjamai oinam thingel dagi lausambam Anil chahi kuntaru Patsoi part 1 dagi Konsam Rohit chahi kunhumdoi Palace compound Mahabali mamang dagi Sanju Wahingbam Elias Lemba chahi kun Thongju part 2 dagi hauzikna wangkai tokpam lekai da leiba Fanzobam thoiba mangang Elias Malem nganba chahi kun manga Takhel mamang lekai dagi Waikhom Hero Meitei chahi kun mathoi Singjamai Yanglem lekai dagi Yanglem Vikas Meitei Elias Amujau chahi kun humdoi amasung Uripo Gopalaji leirak dagi Henthoi bi Moirang Them Elias Chan chahi nifumathoi ni Pharaba Cadres sing asidagi registration number MN06LA 7346K Angobo machugi Toyota Fortuner ama Angobo machugi Hyundai Grand i10 registration number na MN01AZ 516 Royal Enfield Classic 350 ama Maru ama yauba 7.65K pistol ama maru yaudaba Brazil na saba pistol ama mobile phone khara amadi camouflage uniform kharasu phagat pangamkhi loinana makhoidagi phagalaba Fortuner XUV aduda atopa registration number thaba plate mangasu phangbangamkhi Fagalaba potlam sing adu ngasi Imphal West ki SP gi office ta pawmi singi mamang da puthokre hiramasiga mari lena ngasi numidang wairam Imphal West ki SP police ta pawmi singa unabada district asigi SP KSA Sivakantana haikibada pharaba KCP Nongdrenkhomba group ki Cadres sing asina sizinaramba Toyota Fortuner amadi miyoi sing adu haukiba numit nini humni gi mamangda social media influencer amada kihan khanghanbaga mari lena sizinaramba yabagi jingnabalai Makoi gi mathakta Lamphel police ne FIR ama lokhatna logi oiba thabak lokhatna ba thabak paikhat pa hokre amaram da lamdam asida thokli berang asigi khudong chaba lauduna senkhai thungkhai amadi kihan khanghanbagi thabak thigatna ba Imphal West police na su akan ba thabak lokhatli hiramasida miyam na su mateng pangbiu haina SP Sivakantana makhatana phongdokhi social media influencer amaga mari leinana sumba khara aki akhangi thabak torkhiba leibani aduda hojiki haiba music sisu koi investigation tawjari koi singsu dum involvement dum hangiba Fortuner car leigi involvement dum leirabani ai thamjage police na tuminna tummaga leibina te monitor kana tawri adu mathakta hojiki extortion si sumsum hengala gadi akoina extortion da phariba mi singsi koi hoji NSA tawba koi hauragani aduna siguma mayam singsida koi warning tawjari na koi siguma kino si toktrugadi hojiki NSA tawraga book tawba or serious over crime singda koi NIA da si extortion gi toina tawra extortion gi case sing si koi NIA da sinaragani ya NIA da so koi recommend tawba hauragani na koi police ki side gi masi thamjagi